Hi guys, welcome back to my channel. Merry Christmas mayam. Ngasidi ai Lafoi Asangba Pakora Thongba gi recipe share tawjarake. Ngasigi recipe se totally Niramish recipe oidoine. Ado mayam soidna try tawbiu. Aina siga Lafoi Asangba se mari khak laure aduga alu ahum khak asi singse loina makak makak soire. Hojik siga ising hapani aduga phutlani Lafoi Asangba phutpasidi musalle aduna si Lafoi Asangba alu ke kakse musandana bagi ayang khangse hapchare aduga ising hapaga ngasidi khangdo oina phutlani ado mayamna cooker da kamthokpira sujai ado cooker da kamagadi jangna loi ado dumaina tawbiraga sujagani ado hojik si se phutpa loire minute 15 muk phutle aduga se hojik phajana mulle ado se hojik phajana inghalle aduga hojik makhu kho ani se hojik loina makhu kho ani aduga phajana takhai doine ado kanagumana Lafoi Asangba se kaigumba chaba pamdragadi aigi ngasigi recipe se yengbiraga amuktang try tawraga chabiu yamna hawbane soidana mathangda so dum chaningane ado se hojik siga hapani aduga glass amana sise takhairani phajana glass na takhai base matum lehaloidoine matum lehalagadi horen pakora hobada hauroi ado hojik sise glass na takhai ba lore aduga khutna mu amukse ngahaktang phajana asise totcharani ado mathang ucharake mayamda phajana totpa loire hojik siga pakora se haunabagi masla hapchanjare yangkhang hape jira hape aduga siga yumda takpa morok ne morok masinga si hapchare aduga thum hape aduga si hojik se phajana mix tawrani phajana mix tawba loire hojik siga besan khara hapani masa kansanabagi ado sumaina totpa se ising yaudana tottoine punamak ado hojik besan sidi am hapoi masa kansanabagi hafet khara hapani ai khutna baiba khubam amamuk hapchare ado si hojik phajana mix tawrani ado mathang ucharake mayamda mayam video se loine yengbiu hojik loina totpa loire ado hojik khutta khara laurani aduga round tawrani aduga khutna katang press tawrani aduga katang sumaina pakna tawrani natragasu round adum tawbasu yagane ado si loina taba loiraga ucharake ado mayaida crack oidana phajana tasandoine ado mathang ucharake hojik se loina taba loire hojik khang su sare sida aduga khang se phajana sahalaga hapchalani sigaisiga ngasai pakora singdo loina aduga hapamda isigadi mai se phajana kalhalamaga amuk medium flame da thamaga pakora se tawdoine ado pakora hapasu loire aduga hojik se minute ama thammani aduga onthong onjhin tawrani minute ama phare hojik onthong onjhin tawrani aduga side animak phajana chap manana munba fau tawrani ado ngasidi pakora thongbagi recipe se mayamda ai share tawjarani ado mayamna kaigumba pakora thongbagi recipe se pambiragadi phajana feedback laagadi ai chaga thakpa yanabagisu ai boragi recipe sho special boragi recipe sho ai share tawjarake mayamna kaigumba pambiragadi comment ta habiramo adusu ai share tawjarake ado minute 5-6 tawre hojik loire phajana side animaktagi ngangjalle ado hojik se loina lokhalani aduga sumaina mathang loina tawrani ado mayam video se loina yengbiu aduga mayamna kamaina taste to phange habidusu comment ta habiramo hojik loina hawba loire pakora se aduga hojik manungda kamaina tawge habidusu ucharake sumai tawre manungda phajana mulle swai yam laure pakora se aduga ngasai aina alu khara alu amakhakne hapkhrido pakora ngasai totpa matamda aduga lehmahuriba pakora sida alu sida yengkhang jira maroi morok hapchanjare thumdi horen ai last oina hapcharani aduga ising asaba hape ising asaba hapaga se mix tawraga thammani horen mahi gine sina ado mathang ucharake hojik amu khang sahale khang se sare thau hapchare thau se phajana sare ado hojik siga paspuron khara hapchalani paspuron se phajana pakhai babau ngaurani 30 second mok aduga hojik sta sing so hapchanjare sing se hapaga paspuron se su phajana pakhai re hojik siga khamen simbi paste hapchalle khamen simbi paste se hapaga high flame da muktang phajana sogalalani aduga medium flame da thamaga minute 5 rom khamen simbi se phajana magi asangbado
manamdo du mangba fo ngawrani ado hojik minute 5 ngawre asangba manamsu mange aduga hojik sida ngasai gi pakora hauba sing do hapchale aduga si mix tawrani pakora se horen kona hapasu yai ado aidi sumaina sum khamin simbi natraga masla hapado sumaina mix tawsalle fajana magi masla do sida sunap nabagi ado sumaina si mix tawre aduga si minute ama thammani minute ama thamme aduga ngasai gi aina mahi semjagibado alu ne kaina tawraga ado sise hapchanle aduga hojik siga minute ahum rom sauhalani hojik high flame da sauhalle saugolakpasida hojik namgadabai changda thum hapani aduga se fajana mix tawbirani aduga mahi se kaigumba langna chaningba oiragadi mahi se khara yamna adum hapiragasu yai ado tanga chabagidi mahi se khara lialagadi haure aigine aina khanjabane adumaina ado hojiksta kasuri methi khara tokhairaga hapchanjare ado sisina yam hauhalle hinjang se ado hojik se sauhalani minute ahum rom saure hojik sida phadigom hapchalani marak sida aduga sumaina mix tawrani aduga sise loire hojik gas flame off tawrani loire mayam ado final look tamu yenghanjarage seni mayam ngasigi aigi simple oina Niramish ki Lafoi Asangba Pakora Thongba gi recipe se mayam soidana pamgani Niramish chaba mina su pamgani aduga chadaba mina su soidana Niramish chabada mahau yamna hauna chaba yagani mayam loire ngasigi recipe se mayam kaigumba bora gi recipe de su pambiragadi comment ta haibiramo nataba topa kai ke recipe mayam na pambige habido adusu comment ta khanganbiramo aigi video se nungai biragadi like share subscribe comment to biramo bell icon su khingbiramo ado ngasigi di loisanjarage